everyone, welcome back to my channel. Ngasigi makeup look se sigi leriba makeup look se ni yamna mai gadi yamna base yamna chamna tawre ka kitang glowy oiba kitang dewy oiba adugumba oinana ba adugumba da kar thadare ba ko aduga mitsi smaina kitang smoky oiba look se sigi makeup look se ni Kazal gumbana ne smart story na duga na brown color du na blend taw thopane yamna line na taw mong ne se foreign urakan da di khangni ba ko adu dang smoky effect ama pi ki bagi pa ga se kitang heavy oi ki bagi ko lipstick sida kitang handa halak pane ba ko aduga sigi set sing se su foreign do loina harake kara kara idagi laibano haibado si makeup look se kamaina create taw bano haibado se tutorial se yang mina si mayam I moisturize tawraga lairabani first akhoi kitang look se finishing se hai tare ko kitang dewy oina unana ba hana sigi NYB gi magi face serum ne ko si se skin fident hai bani si yamna nungai se jana ba ki drop se smaina khara lawra si yamna lawbugi di mathau ta de ko duga andra area se khame dana duga Isn't it light or is it? Glow idra. Sisa kitang settle na tang tau han gise ba ko aduga dugi matung du da primer season ase illu skin gi the one Oriflame gi ko sigi primer se use tawra si ko. Si khara lawra si duga sida kutas minus spread tawra si product si ko. Aduga sigumba kano se illuminate taw sigumba primer se season na ba su under area se kha ka do ba. Yamna glowy oidra foundation se sigi Estee Lauder gi double wear foundation se sina si mayamna akoi gi luhong bogumba chatpada kari foundation sina bi ai habito sigi Estee Lauder gi foundation se si yamna nungai hai se full coverage oi adu duganda yamna thagatabado adu oiba skin man bam leidana hoi makeup tawraga budi loina makeup budi mani adu ta su thana ubodu udeba Sida coverage ki natana finishing phajabagi damakta ni ngasi season ise coverage ki di concealer sina apply to se ba ko hausiki di adon foundation sina even tone oina na ba sima base sima smooth oina sima blend to tho ase ai light se nong khra mangba mu horpa gi ring light se season na bane ba ko natraga tan di adum sigi window manak ta phamma kan da natural oiba light to ne hena phajaba hele ba ko ai gi wakhanda Foundation ahen pa do se sangak ta na ta smaina tum tashal ase concealer se sigi L'Oreal gi infallible full wear concealer se gi shade sina 314 blend tau tho ase sisu inner corner da gi hawgo da blend tau se ko haidi inner corner se da kitang bright oi gra ga di da yamna darkar ba conceal to yam darkar area do da gi horko do blend tau do Howzik se concealer tawraga di akhoi se setting yam thuna tawidana ko ado setting se ngasi di tawigum se kitang tint ama habadi mai manung ki blush ki base se sigi water tint taw se sigi cheek se adaina sina ga doriba tint se face shop ki sigi water tint sini blend taw thogo do kuigra ga di nungai te ba ko ado na sumaina amam blend taw se tint sigi phajaba mana ne akhoi gi khazai se samagi blush tawba khutau se yamna natural oina oibam leibado adumaina oi aduduga sum kuira kan da powder blush kumba se di khoi gi mai da humam gumba ka ba sumaina tawra kan da di khara wow tharak pa khotpa tawidana sigi water tint ki tawraga na kuira kan so sum magi geno lakpado mathanda natural glow oiba ma lakpado adumaina oire Howzik se sigi liquidy oiba creamy oiba product sing se loina sizinaba loirabanina setting to salasi agi set tongnaba sina Maybelline Fit Me gi loose finishing powder agi shade sina 15 light set tawdring agi mamang sida crease line ga set tawbra haina hafet blend taw tho ani then look pani dana powder sida mai taisalani mai loina ma adum set taw salasi
ꯍꯧꯖꯤꯛꯁꯦ ꯁꯦꯠ ꯇꯧꯕ ꯂꯣꯏꯔꯕꯅꯤꯅ ꯕ꯭ꯔꯥꯎꯟꯖꯔ ꯇꯧꯁꯜꯂꯁꯤ ꯕ꯭ꯔꯥꯎꯟꯖꯔꯁꯦ ꯁꯤꯁꯤꯒꯤ ꯋꯦꯠ ꯑꯦꯟ ꯋꯥꯏꯜꯒꯤ ꯃꯦꯒꯥ ꯒ꯭ꯂꯣ ꯀꯣꯟꯇꯣꯔꯤꯡ ꯄꯦꯂꯦꯠꯁꯦ ꯁꯤꯗꯒꯤ ꯇꯧꯔꯁꯤ ꯑꯩꯒꯤ ꯁꯦꯠꯁꯤꯅ ꯖꯨꯜꯁ ꯗꯦ ꯂꯦꯆꯦ ꯀꯣꯟꯇꯣꯔꯤꯡ ꯅꯠꯇ꯭ꯔꯒꯅ ꯕ꯭ꯔꯣꯟꯖꯤꯡ ꯇꯧꯕ ꯃꯇꯝꯗꯨꯗ ꯑꯦꯡꯒꯨꯂꯔ ꯑꯣꯏꯕ ꯁꯨꯃꯥꯏꯅ ꯕ꯭ꯔꯁ ꯑꯄꯤꯛꯄ ꯑꯃꯅ ꯇꯧꯅꯤꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯣꯟꯇꯣꯔ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯄꯤꯟꯁ ꯇꯧꯔꯒ ꯈꯔ ꯄꯤꯛꯄ ꯑꯃꯅ ꯇꯧꯕ ꯃꯇꯝꯗꯗꯤ ꯁꯨꯃꯥꯏꯅ ꯍꯥꯏꯐꯦꯠ ꯁꯦꯞꯁꯦ ꯄꯤꯔꯝꯃꯦꯅꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯕ꯭ꯂꯦꯟ ꯇꯧꯕ ꯌꯥꯔꯦ ꯑꯗꯨꯕꯨ ꯀꯣꯟꯇꯣꯔꯃꯛ ꯅꯠꯇꯦ ꯁꯤꯁꯤꯅ ꯈꯔ ꯋꯥꯔꯝ ꯑꯣꯏꯕꯅꯤꯅ ꯕ꯭ꯔꯣꯟꯖꯔ ꯑꯣꯏꯅ ꯌꯨꯁ ꯇꯧꯒꯗꯧꯕꯅꯤ ꯁꯨꯃꯥꯏꯅ ꯗꯦꯐꯤꯅꯤꯁꯟ ꯑꯃꯈꯛ ꯄꯤꯕꯒꯤ ꯋꯥꯅꯤꯗ ꯂꯥꯏꯕꯛꯀꯤ ꯁꯤꯒꯤ ꯃꯊꯛꯁꯦ ꯁꯤꯗꯩꯁꯤꯗ ꯇꯧꯕꯁꯤꯁꯨ ꯑꯩ ꯄꯥꯝꯃꯦ ꯕ꯭ꯔꯣꯟꯖꯔꯁꯦ ꯁꯤ ꯌꯥꯎꯗ꯭ꯔꯒꯗꯤꯅꯦ ꯌꯥꯝꯅ ꯅꯦꯆꯔꯦꯜ ꯑꯣꯏꯕ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯐꯣꯝꯁꯦ ꯂꯣꯏꯅꯃꯛ ꯕ꯭ꯂꯦꯟ ꯑꯣꯏꯅ ꯎꯕꯗꯣ ꯑꯗꯨ ꯎꯗꯦꯕꯀꯣ ꯑꯗꯒꯤ ꯖꯣ ꯂꯥꯏꯟꯁꯦ ꯈꯤꯇꯪ ꯁꯥꯔꯞ ꯑꯣꯏꯅ ꯎꯅꯕ ꯈꯤꯇꯪ ꯗꯦꯐꯤꯅꯤꯁꯟ ꯑꯃ ꯂꯩꯅꯕ ꯅꯣꯁ ꯀꯣꯟꯇꯣꯔꯁꯨ ꯈꯤꯇꯪ ꯑꯣꯏꯅꯕꯀꯣ ꯁꯨꯃꯥꯏꯅ ꯅꯥꯇꯣꯟꯒꯤ ꯁꯦꯞ ꯂꯥꯛꯄꯁꯦ ꯃꯤꯔꯔꯁꯇꯗꯤ ꯌꯥꯝꯅ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯕ꯭ꯂꯁ ꯇꯧꯔꯝꯗꯕꯗꯣ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯁꯁꯦ ꯂꯤꯀ꯭ꯋꯤꯠꯅ ꯇꯧꯔꯀꯥꯟꯗꯨꯗ ꯈꯤꯇꯪ ꯕꯦꯁ ꯑꯃ ꯑꯣꯏꯅ ꯄꯤꯈꯤꯗꯅ ꯕ꯭ꯂꯁꯁꯦ ꯍꯥꯞꯄꯝꯃꯁꯤ ꯕ꯭ꯂꯁ ꯐꯦꯁꯦꯁ ꯀꯦꯅꯦꯗꯥꯒꯤꯅꯤ ꯁꯤꯒꯤ ꯄꯤꯡꯛ ꯑꯣꯏꯕ ꯕ꯭ꯂꯁꯁꯦ ꯁꯤꯁꯤꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯟꯅ ꯇꯩꯈꯤꯕꯗꯨꯒ ꯀꯂꯔꯗꯣ ꯈꯔ ꯑꯗꯨꯝ ꯃꯥꯟꯅꯕꯀꯣ ꯑꯗꯨꯒꯤꯅꯅꯤ ꯌꯥꯔꯦ ꯄꯤꯁꯨꯝꯁꯦ ꯌꯦꯛꯁꯜꯂꯁꯤ ꯄꯤꯁꯨꯝꯁꯦ ꯑꯩꯒꯤ ꯑꯥꯏꯕ꯭ꯔꯣ ꯄꯦꯟꯁꯤꯜ ꯄꯥꯏꯔꯛꯏꯁꯦ ꯀꯦ ꯕ꯭ꯌꯨꯇꯤꯒꯤ ꯄꯦꯟꯁꯤꯜꯅꯤ ꯁ꯭ꯄꯥꯁ ꯑꯦꯔꯤꯌꯥ ꯂꯩꯕ ꯁꯤꯒꯨꯝꯕꯁꯦ ꯁꯤꯗ ꯈꯤꯇꯪ ꯈꯤꯇꯪ ꯃꯦꯟꯁꯤꯜꯂꯁꯤ ꯁ꯭ꯄꯨꯂꯤ ꯑꯃꯅ ꯀꯣꯝ ꯇꯧꯕꯤꯕꯀꯣ ꯍꯧꯖꯤꯛ ꯂꯣꯏ ꯂꯣꯏꯁꯤꯜꯂꯕꯅꯤꯅ ꯑꯥꯏ ꯁꯦꯗꯣꯗ ꯉꯥꯏꯁꯜꯂꯛꯑꯦꯕꯀꯣ ꯑꯥꯏ ꯁꯦꯗꯣ ꯍꯥꯏꯗꯤ ꯍꯥꯏꯂꯥꯏꯠꯇꯤ ꯂꯥꯁꯇ ꯇꯧꯁꯤꯀꯣ ꯑꯥꯏ ꯁꯦꯗꯣꯁꯦ ꯌꯥꯝꯅ ꯂꯥꯏꯕ ꯃꯑꯣꯡꯗ ꯇꯧꯁꯤ ꯑꯗꯨꯒ ꯈꯤꯇꯪ ꯌꯦꯡꯕꯗ ꯃꯤꯠꯇ ꯀꯩꯗ ꯈꯤꯇꯪ ꯗꯥꯔꯛ ꯑꯣꯏꯅ ꯎꯕ ꯃꯑꯣꯡꯗꯣ ꯑꯗꯣ ꯏꯚꯅꯤꯡꯒꯨꯝꯕꯗꯒꯗꯤ ꯑꯗꯨꯁꯨ ꯐꯖꯩꯗꯅꯀꯣ ꯑꯗꯒꯤ ꯏꯊꯅꯤꯛ ꯋꯦꯌꯔ ꯍꯥꯏꯇꯥꯔꯦ ꯁꯤꯒꯨꯝꯕ ꯁꯦꯠꯂꯛꯄ ꯃꯇꯝꯗꯁꯨ ꯌꯥꯝꯅ ꯐꯖꯕꯅꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯥꯖꯜ ꯁꯤꯖꯤꯟꯅꯁꯤ ꯀꯥꯖꯜꯁꯦ ꯁꯤꯒꯤ NYBꯒꯤ ꯀꯥꯖꯜꯁꯤꯅꯤ ꯔꯤꯇ꯭ꯔꯦꯛꯇꯦꯕꯜ ꯑꯣꯏꯕ ꯀꯥꯖꯜꯁꯦ ꯑꯗꯣ 100ꯒ ꯈꯔ ꯁ꯭ꯋꯥꯏꯃꯨꯛ ꯑꯗꯨꯝ ꯄꯤꯕꯅꯦ ꯄꯔꯄꯜꯗꯒꯤ ꯂꯩꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯁꯤ ꯁꯤꯖꯤꯟꯅꯕ ꯔꯤꯄꯔꯆꯦꯁ ꯑꯃꯨꯛ ꯇꯧꯈꯤ ꯍꯟꯗꯛ ꯂꯥꯛꯇꯤ ꯂꯥꯛꯇ꯭ꯔꯤꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯌꯥꯝꯅ ꯁ꯭ꯃꯠꯁꯦ ꯌꯥꯝꯅ ꯖꯣꯔꯣ ꯖꯣꯔꯣ ꯇꯧꯕꯗꯨꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯃꯠꯁ ꯄ꯭ꯔꯨꯐ ꯑꯣꯏꯕꯒꯤ ꯍꯦꯛꯇ ꯂꯦꯡꯕ ꯈꯣꯠꯄꯗ ꯆꯠꯇꯕꯗꯣ ꯑꯗꯨꯁꯨ ꯅꯠꯇꯦ ꯅꯨꯡꯉꯥꯏꯌꯦꯕꯀꯣ ꯁꯤ ꯁꯤꯖꯤꯟꯅꯕ ꯌꯥꯝꯅ ꯑꯗꯣ ꯀꯥꯖꯜꯒꯤ ꯑꯗꯨꯃꯥꯏꯅ ꯃꯤꯠꯁꯤꯗꯩꯁꯤꯗ ꯇꯩꯁꯜꯂꯁꯦ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯅ ꯃꯄꯥ ꯌꯥꯝꯅ ꯆꯨꯝꯅ ꯃꯑꯣꯡ ꯌꯥꯝꯅ ꯇꯥꯅ ꯇꯩꯗ꯭ꯔꯁꯨ ꯌꯥꯏꯀꯣ ꯁ꯭ꯃꯠꯁ ꯇꯧꯈꯤꯗꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯤꯒꯨꯝꯕ ꯕ꯭ꯔꯁ ꯑꯄꯤꯛꯄ ꯕ꯭ꯂꯦꯟꯗꯤꯡ ꯕ꯭ꯔꯁ ꯑꯣꯏꯔꯀꯥꯟꯗꯁꯨ ꯈꯔ ꯄꯤꯛꯄ ꯂꯩꯗꯅꯀꯣ ꯁ꯭ꯃꯠꯁ ꯇꯧꯅꯕ ꯕ꯭ꯔꯁ ꯂꯩꯕꯅꯦ ꯑꯗꯨꯗꯨꯅ ꯃꯊꯛ ꯊꯪꯕꯒꯤ ꯃꯌꯥꯝꯁꯦ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯁꯤ ꯈꯔ ꯌꯥꯔꯦ ꯅꯥꯝꯃꯁꯤꯁꯨ ꯇꯩꯁꯜꯂꯒꯦ ꯍꯧꯖꯤꯛꯁꯦ ꯐꯖꯅ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯀꯂꯔ ꯑꯦꯗ ꯇꯧꯔꯀꯥꯟꯗꯨꯗ ꯕ꯭ꯂꯦꯟ ꯇꯧꯁꯜꯂꯁꯤ ꯁꯤꯒꯤ ꯕ꯭ꯂꯦꯛ ꯀꯂꯔꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯗꯣꯔꯤꯕ ꯑꯥꯏ ꯁꯦꯗꯣ ꯄꯦꯂꯦꯠꯁꯦ ꯁꯤꯒꯤ ꯃꯦꯀꯞ ꯔꯤꯚꯣꯂꯨꯁꯟꯒꯤ ꯐꯣꯔꯆꯨꯟ ꯐꯦꯚꯔꯁ ꯗ ꯕ꯭ꯔꯦꯞ ꯁꯤꯁꯤꯅꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯕ꯭ꯔꯥꯎꯟ ꯁꯦꯠ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯒ꯭ꯂꯤꯇꯔ ꯁꯦꯠꯀꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯐꯖ ꯐꯖꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯦꯄ꯭ꯂꯥꯏ ꯇꯧꯅꯅꯕ ꯕ꯭ꯂꯦꯟꯗꯤꯡ ꯕ꯭ꯔꯁ ꯑꯃ ꯂꯧꯔꯒ ꯁꯤꯒꯤ ꯀꯂꯔꯁꯦ ꯈꯔ ꯂꯧꯔꯦꯗꯅꯀꯣ ꯂꯧꯔꯦ ꯑꯦꯛꯁꯦꯁꯁꯦ ꯈꯔ ꯂꯧꯊꯣꯛꯑꯀꯥꯟꯗꯨꯗ ꯇ꯭ꯔꯥꯟꯖꯤꯁꯟ ꯀꯂꯔꯁꯦ ꯀꯩꯒꯤ ꯍꯥꯞꯄꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯇꯣꯟꯒ ꯌꯥꯝꯅ ꯀ꯭ꯂꯣꯖ ꯑꯣꯏꯕ ꯀꯂꯔꯅꯤꯀꯣ ꯍꯥꯞꯀꯗꯣꯏꯁꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯃꯊꯪꯒꯤ ꯀ꯭रीज ꯂꯥꯏꯟꯁꯤꯗ ꯑꯦꯅꯤ ꯀꯂꯔ ꯂꯥꯛꯄ ꯃꯇꯝꯗꯣ ꯑꯗꯨꯗꯨꯀꯥꯟꯗ ꯕ꯭ꯂꯦꯟ ꯇꯧꯃꯤꯟꯅꯔꯒ ꯁ꯭ꯀꯤꯟꯗ ꯗꯤꯐ꯭ꯌꯨꯁ ꯇꯧꯅ ꯎꯅꯕꯗꯣ ꯑꯗꯨꯃꯥꯏꯅ ꯎꯅꯅꯕꯅꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯀꯂꯔ ꯑꯃ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯤꯔꯤꯁꯦ ꯕ꯭ꯔꯥꯎꯟꯗ ꯗꯥꯔꯛ ꯑꯣꯏꯕ ꯀꯂꯔꯁꯦ ꯁꯤꯁꯤꯅ ꯂꯧꯊꯣꯛꯑꯁꯤ ꯕ꯭ꯂꯦꯛꯀꯨꯝꯕꯗꯨꯅ ꯇꯧꯒꯨꯝꯁꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯩꯔꯁꯤ ꯑꯗꯨꯒ ꯁꯤꯒꯤ ꯃꯇꯥꯏ ꯊꯪꯕꯁꯦ ꯁꯤꯗꯒꯤ ꯗꯦꯞ ꯇꯧꯔꯀꯥꯟꯗꯨꯗ ꯇꯞꯅ 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 ꯀꯂꯔꯁꯦ ꯗꯤꯄꯣꯖꯤꯠ ꯇꯧꯁꯟꯁꯤ ꯕ꯭ꯂꯦꯛ ꯑꯣꯏ ꯕ꯭ꯔꯥꯎꯟꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯁ꯭ꯃꯣꯀꯤ ꯑꯦꯐꯦꯛꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯄꯤꯕ ꯌꯥꯔꯦ ꯌꯥꯝꯅ ꯂꯥꯏꯕꯅꯦ ꯁꯤꯒꯨꯝꯕ ꯇꯦꯛꯅꯤꯛ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯔꯥꯏ ꯑꯔꯥꯏꯕ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯦꯀꯞ ꯍꯩꯖꯗꯦꯒ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯈꯤꯇꯪ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯕꯗ ꯑꯗꯨꯝ ꯍꯩꯒꯗꯧꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯔꯨꯕ ꯑꯝꯇ ꯅꯠꯇꯦꯕ ꯁꯨꯃꯥꯏꯅ ꯇꯩꯕꯁꯦ ꯕ꯭ꯔꯁꯇꯨꯅ ꯉꯁꯥꯏꯒꯤ ꯁꯦꯞꯇꯣ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯃꯕꯥꯅꯤꯒꯤ ꯇꯥꯏꯅꯐꯝꯁꯦ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯑꯁꯤ ꯌꯥꯔꯦ ꯌꯥꯝ ꯐꯖꯅ ꯕ꯭ꯂꯦꯟꯗꯦड ꯑꯣꯏꯅ ꯑꯣꯏꯔꯗ꯭ꯔꯥ ꯑꯗꯣ ꯁꯥꯏꯠ ꯑꯃꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯛꯑꯒꯦ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯛꯇ꯭ꯔꯤꯉꯩꯒꯤꯁꯤꯗ ꯉꯁꯥꯏꯒꯤ ꯕ꯭ꯔꯁꯇꯨꯅ ꯗꯥꯔꯛ ꯕ꯭ꯔꯥꯎꯟꯒꯤ ꯀꯂꯔꯗꯣ ꯂꯧꯔꯀꯥꯟꯗꯨꯗ ꯑꯗꯨ ꯈꯔ ꯇꯩꯔꯦꯗꯅ ꯑꯗꯨ ꯃꯤꯠ ꯃꯈꯥꯒꯤꯁꯤꯗꯩꯁꯤꯗ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯑꯁꯤ ꯉꯁꯥꯏꯒꯤ ꯀꯥꯖꯜꯗꯣ ꯂꯧꯔꯒ
ꯃꯤꯠ ꯃꯈꯥꯒꯤꯁꯤꯁꯨ ꯌꯦꯛꯁꯜꯂꯁꯦ ꯇꯪꯈꯥꯏ ꯑꯃꯗꯪ ꯌꯦꯛꯁꯦ ꯐꯨꯜ ꯑꯣꯏꯅ ꯑꯣꯏꯈ꯭ꯔꯒꯗꯤꯀꯣ ꯃꯤꯠꯁꯦ ꯑꯃꯨꯛ ꯄꯤꯛꯁꯟꯅ ꯑꯃꯨꯛ ꯎꯅꯤꯕ ꯌꯥꯝꯅ ꯂꯣꯏꯅꯃꯛ ꯐꯨꯜ ꯌꯦꯛꯀꯥꯟꯗ ꯃꯈꯥꯁꯨ ꯌꯥꯝꯅ ꯗꯥꯔꯛ ꯑꯣꯏꯅ ꯇꯩꯔꯦꯗꯅ ꯑꯗꯨꯒ ꯂꯣꯏꯅꯃꯛꯅ ꯕ꯭ꯂꯦꯟ ꯇꯧꯊꯣꯛꯈ꯭ꯔꯒ ꯄꯨꯔꯥ ꯁ꯭ꯃꯣꯀꯤ ꯑꯣꯏꯈ꯭ꯔꯒꯅ ꯑꯃꯨꯛ ꯃꯤꯠꯁꯦ ꯆꯥꯎꯊꯣꯛꯑ ꯂꯥꯎꯊꯣꯛꯎꯅꯤ ꯅꯠꯇ꯭ꯔꯒꯅꯗꯤ ꯌꯥꯝ ꯄꯤꯛꯁꯟꯅ ꯎꯅꯤꯕꯀꯣ ꯑꯗꯨꯅꯅꯦ ꯀꯥꯖꯜꯁꯦ ꯍꯥꯐ ꯋꯦ ꯈꯛꯇꯪ ꯇꯧꯔꯤꯁꯦ ꯍꯥꯐ ꯋꯦ ꯇꯧꯕꯁꯤꯅ ꯂꯣꯏꯅꯃꯛ ꯕ꯭ꯂꯣꯛ ꯇꯧꯁꯟꯗꯦꯗꯅꯀꯣ ꯑꯗꯨꯅ ꯃꯤꯠꯁꯦ ꯌꯥꯝꯅ ꯂꯥꯎꯊꯣꯛꯅ ꯈꯔ ꯁꯥꯡꯗꯣꯛꯅ ꯑꯗꯨꯃꯥꯏꯅ ꯎꯗꯣꯏꯅꯦ ꯑꯗ ꯁꯤ ꯁꯨꯃꯥꯏꯅ ꯇꯩꯔꯤꯁꯦ ꯉꯁꯥꯏꯒꯤ ꯕ꯭ꯂꯦꯟꯗꯤꯡ ꯕ꯭ꯔꯁꯇꯨꯅ ꯁꯤ ꯃꯈꯥ ꯊꯪꯕꯁꯦ ꯈꯤꯇꯪ ꯁ꯭ꯃꯠꯁꯦ ꯈꯤꯇꯪ ꯈꯛ ꯇꯧꯊꯣꯛꯄ ꯁꯤ ꯌꯥꯝ ꯂꯥꯎꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯥꯡꯗꯣꯛꯑꯒ ꯎꯗ꯭ꯔꯥ ꯇꯩꯕꯁꯤꯗ ꯃꯥꯒꯤ ꯁꯦꯞꯁꯦ ꯐꯖꯅ ꯁꯨꯃꯥꯏꯅ ꯑꯃ ꯄꯤꯗ꯭ꯔꯥ almond shape ꯇꯨꯃꯥꯏꯅ ꯃꯁꯤꯁꯨ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯀꯥꯟꯗ ꯂꯥꯛꯑꯒꯦꯀꯣ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯁꯦ ꯃꯁꯀꯔꯥ ꯇꯧꯔꯒ ꯄꯥꯁꯦ ꯍꯥꯞꯆꯜꯂꯒꯦ ꯑꯩꯅ ꯃꯁꯀꯔꯥ ꯇꯧꯗꯣꯏꯁꯦ ꯁꯤꯒꯤ ꯀꯂꯔ ꯕꯥꯔꯒꯤ ꯖꯨꯝ ꯑꯦꯟ ꯋꯨꯁ ꯃꯁꯀꯔꯥꯁꯦ ꯁꯤꯁꯦ ꯅꯧꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯅꯤꯔꯛꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯈ꯭ꯔꯦ ꯇꯧꯁꯜꯂꯒꯦ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯗꯅ ꯂꯥꯁ ꯀꯂꯔꯁꯤ ꯌꯨꯁ ꯇꯧꯔꯒꯦ ꯚꯤꯒꯥꯒꯤꯅꯤ ꯁꯤꯒꯤꯁꯤꯅ ꯑꯗꯨꯒ ꯑꯩꯅ ꯁꯤꯖꯤꯟꯅꯗꯣꯏꯕ ꯄꯥꯁꯤꯅ ꯕ꯭ꯔꯥꯎꯟꯁꯟꯁꯀꯤ ꯁꯤꯒꯤ M72 ꯁꯤꯒꯤ ꯄꯥꯁꯤꯒ ꯄꯥꯁꯦ ꯈꯤꯇꯪ ꯌꯦꯠ ꯑꯣꯏꯁꯦ ꯈꯤꯇꯪ ꯑꯩꯅ ꯅꯍꯥꯟꯃꯨꯛ ꯃꯥꯟꯅꯗꯕ ꯃꯥꯜꯂꯦꯅ ꯍꯥꯏꯕꯗꯣ ꯇꯩꯕꯗ ꯍꯥꯞꯄꯗ ꯁꯤꯁꯦ ꯑꯣꯐ ꯀꯦꯃꯦꯔꯥꯗ ꯍꯥꯞꯆꯜꯂꯒꯦ ꯑꯗꯨꯒ ꯁꯠ ꯁꯠ ꯂꯥꯛꯑꯒꯦ ꯄꯥ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯧꯖꯤꯛꯁꯦ ꯍꯥꯏꯂꯥꯏꯠ ꯇꯧꯔꯁꯦ ꯍꯥꯏꯂꯥꯏꯠꯁꯦ ꯁꯤꯒꯤ ꯁꯤꯕꯥꯅꯥ ꯀꯂꯔꯁꯦ ꯁꯤꯃꯔ ꯕ꯭ꯔꯤꯛ ꯁꯤꯗꯒꯤ ꯇꯧꯔꯁꯤ ꯁꯤꯒꯤ ꯁꯤꯃꯔ ꯕ꯭ꯔꯤꯛꯀꯤꯗꯤ ꯀꯂꯔꯁꯦ ꯃꯌꯥꯝ ꯑꯃ ꯌꯥꯎꯋꯤꯗꯅꯀꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯤꯛꯁ ꯇꯧꯔꯒ ꯑꯗꯨꯝ ꯇꯩꯔꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯦꯛꯁꯦꯁꯁꯦ ꯂꯧꯊꯣꯛꯑꯒ ꯆꯤꯛ ꯕꯣꯟꯒꯤ ꯁ꯭ꯋꯥꯏ ꯃꯊꯛꯁꯤꯗ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯁꯤ ꯃꯇꯣꯟꯒꯤ ꯁꯤꯒꯤ ꯃꯊꯛꯁꯦ ꯋꯥꯡꯈꯠꯅ ꯈꯔ ꯎꯅꯕꯀꯣ ꯁꯤꯗ ꯑꯃꯒ ꯑꯗꯨꯒ ꯁꯤꯒꯤ ꯆꯤꯟꯗꯅ ꯈꯤꯇꯪ ꯕ꯭ꯔꯥꯎꯠ ꯑꯣꯏꯅ ꯎꯅꯅꯕ ꯕ꯭ꯔꯥꯎ ꯕꯣꯟ ꯑꯦꯔꯤꯌꯥꯗ ꯁꯨꯃꯥꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯕꯁꯤꯗꯤ ꯕ꯭ꯔꯁ ꯃꯆꯥ ꯑꯃꯅ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯁꯤ ꯏꯅ ꯀꯣꯔꯅꯔꯗꯁꯨ ꯍꯥꯏꯂꯥꯏꯠ ꯇꯧꯔꯁꯤ ꯃꯤꯠꯁꯤꯗ ꯌꯥꯝꯅ ꯗꯥꯔꯛ ꯑꯣꯏꯅ ꯁ꯭ꯃꯣꯀꯤ ꯁꯨꯃꯥꯏꯅ ꯇꯩꯈ꯭ꯔꯕꯅꯤꯅꯅꯦ ꯆꯤꯟꯁꯤꯗ ꯈꯔ ꯂꯥꯏꯠ ꯑꯣꯏꯅ ꯂꯩꯍꯜꯂꯁꯤ ꯅꯠꯇ꯭ꯔꯒꯅꯗꯤ ꯌꯥꯝꯅ ꯗꯥꯔꯛ ꯑꯣꯏꯅ ꯎꯕꯗꯣ ꯌꯥꯝꯅ ꯍꯦꯚꯤ ꯑꯣꯏꯒꯅꯤꯕꯀꯣ ꯑꯗꯨꯅ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯅꯕ ꯍꯥꯏꯇꯥꯔꯦ ꯇꯣꯟ ꯗꯥꯎꯟ ꯇꯧꯊꯔꯛꯅꯕꯀꯣ ꯑꯗꯨꯒ ꯖ꯭ꯋꯦꯂꯔꯤ ꯁꯦꯠꯇꯨꯅ ꯃꯤꯁꯣꯗꯒꯤ ꯂꯩꯕꯅꯦ ꯑꯗꯨꯗꯣ ꯑꯩꯅ ꯄꯥꯝꯃꯒꯗꯤꯀꯣ ꯃꯌꯥꯝꯗꯣ ꯁꯨꯝ ꯈꯪꯅꯤꯡꯉꯒꯗꯤ ꯄꯥꯝꯕ ꯌꯥꯎꯔꯒꯗꯤ ꯑꯗꯣ ꯑꯩꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯁꯨ ꯍꯥꯞꯄꯝꯒꯦ ꯄ꯭ꯔꯗꯛ ꯀꯣꯗꯇꯣ ꯑꯗꯨꯗꯨꯁꯨ ꯍꯥꯞꯄꯝꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁꯜꯋꯥꯔꯗꯨꯁꯨ ꯑꯩꯒꯤ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯂꯤꯡꯛ ꯁꯦꯌꯔ ꯇꯧ ꯌꯥꯗꯕꯅꯤꯅ ꯑꯦꯃꯥꯖꯣꯟꯗ ꯑꯗꯨꯒ ꯐꯪꯉꯒꯗꯤ ꯑꯗꯨꯁꯨ ꯂꯤꯡꯛꯇꯣ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯏꯅꯦꯜ ꯂꯨꯛꯇꯣ ꯍꯥꯏꯗꯤ ꯁꯤꯗꯕꯨꯗꯤ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯗ꯭ꯔꯦꯁꯇꯨꯒ ꯑꯩꯅ ꯃꯦꯠꯆꯤꯡ ꯑꯣꯏꯅꯅꯕ ꯀꯦꯕ ꯃꯑꯣꯡꯗꯣ ꯑꯗꯣ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯁꯜꯂꯒ ꯂꯥꯛꯑꯒꯦ ꯁꯤ ꯗꯨꯄꯠꯇꯥꯁꯦ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯣꯏ ꯁꯤꯒꯤꯁꯤꯅ ꯇꯣꯉꯥꯟꯅ ꯂꯩꯕ ꯗꯨꯄꯠꯇꯥꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯁꯜꯋꯔ ꯀꯩꯅꯣꯁꯦ ꯁꯦꯠꯁꯦ ꯃꯥꯒꯤ ꯐꯤꯁꯨ ꯌꯥꯎꯔꯛꯑꯦꯕꯀꯣ ꯃꯥꯒꯤ ꯐꯤꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯑꯅꯥꯔꯀꯂꯤꯃꯛꯁꯨ ꯅꯠꯇꯦꯕꯀꯣ ꯑꯗꯨꯒ ꯑꯦꯌꯔꯂꯥꯏꯟꯒꯤ ꯇꯥꯏꯞꯇꯁꯨ ꯈꯔꯗꯤ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯅ ꯑꯣꯏꯌꯦ ꯑꯗꯨꯒ ꯇ꯭ꯔꯥꯎꯖꯔ ꯌꯥꯎꯔꯦ ꯇ꯭ꯔꯥꯎꯖꯔ ꯑꯣꯏꯇꯥꯔꯦꯀꯣ ꯇ꯭ꯔꯥꯎꯖꯔ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯗꯨꯒ ꯗꯨꯄꯠꯇꯥꯁꯨ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯃ ꯌꯥꯎꯋꯦꯕꯀꯣ ꯄ꯭ꯔꯤꯟꯇꯤ ꯁꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯒ ꯇꯨꯡꯗꯗꯤ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯑꯣꯏ ꯄ꯭ꯔꯤꯟꯠ ꯌꯥꯎꯗꯦꯕꯀꯣ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯁꯅꯥꯁꯤꯅ ꯀꯩꯅꯣꯒ ꯆꯣꯈꯔꯒ ꯇꯧꯔꯒ ꯑꯗꯨꯒꯤ ꯁꯦꯠꯅꯦ ꯁꯤꯁꯤꯅ ꯃꯤꯁꯣꯗꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒꯁꯤꯒꯤ ꯀꯩꯅꯣꯁꯤꯗꯤ ꯁꯜꯋꯔ ꯁꯨꯠꯁꯤꯗꯤ ꯃꯤꯟꯇ꯭ꯔꯥꯗꯒꯤ ꯂꯩꯕꯅꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯨꯄꯠꯇꯥꯁꯤꯁꯨ ꯁꯤꯁꯨ ꯇꯣꯉꯥꯟꯅ ꯂꯩꯕꯅꯦꯕꯀꯣ ꯑꯗꯣ ꯁꯤ ꯗꯨꯄꯠꯇꯥꯁꯦ ꯁꯤꯒꯤ ꯒꯣꯜꯗꯟ ꯑꯣꯏ ꯌꯦꯜꯂꯣ ꯑꯣꯏ ꯈꯔ ꯌꯥꯎꯕꯁꯤꯒ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯕ ꯗꯨꯄꯠꯇꯥ ꯑꯣꯏꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯅ ꯆꯥꯟꯅꯒꯗ꯭ꯔꯥꯅ ꯏꯟꯕꯅꯦ ꯑꯗꯣ ꯃꯄꯥꯟꯗ ꯋꯥꯛꯀꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕꯀꯣ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯔꯤꯡꯀꯜ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯇꯥꯁꯜꯂꯒ ꯊꯝꯕ ꯌꯥꯕꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯐꯤꯗꯥꯗꯣ ꯑꯣꯏ ꯅꯠꯇ꯭ꯔꯒ ꯑꯗꯨ ꯁꯤꯗꯩꯁꯤꯗꯩꯁꯤꯗ ꯂꯣꯏꯔꯦ ꯉꯁꯤꯒꯤ ꯃꯦꯀꯞ ꯂꯨꯛꯁꯦ ꯃꯤꯠꯁꯤꯗꯩꯁꯤꯗ ꯍꯦꯚꯤ ꯑꯣꯏꯈ꯭ꯔꯕꯅꯤꯅ ꯆꯤꯟꯁꯤꯗ ꯈꯤꯇꯪ ꯆꯝꯊꯔꯛꯄ ꯃꯇꯝꯗꯨꯗ ꯀꯦꯕꯁꯦ ꯈꯔ ꯇꯣꯟ ꯗꯥꯎꯟ ꯇꯧꯊꯔꯛꯅ ꯎꯕꯅꯦꯕꯀோ ꯌꯥꯝ ꯄꯥꯝꯃꯦ ꯌꯥꯝ ꯐꯖꯩ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯤꯁꯤꯒ ꯐꯨꯔꯤꯠ ꯀꯩꯀꯥ ꯐꯨꯔꯤꯠꯁꯤꯒꯁꯨ ꯌꯥꯝꯅ ꯆꯥꯟꯅꯕ ꯑꯣꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯑꯩꯅ ꯈꯟꯕꯗ ꯆꯣꯀꯔꯁꯦ ꯍꯥꯞꯁꯤꯔꯣ ꯍꯥꯞꯄꯁꯨ ꯐꯖꯩ ꯍꯥꯞꯄꯒꯅ ꯍꯦꯟꯅ ꯐꯖꯕꯗꯣ ꯃꯥꯜꯂꯤꯅꯦ